ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯦꯜ ꯂꯨꯀꯣꯏ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯇꯣꯡ ꯑꯩꯈꯣꯏ ꯉꯥꯄꯨ ꯃꯀꯛꯀ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯀꯥꯕꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯒ ꯑꯩꯈꯣꯏꯒꯤ ꯀꯪꯉꯥꯒ ꯍꯩꯅꯒꯨꯝ ꯇꯧꯕꯅꯦ ꯍꯩꯅꯕꯅꯦ ꯑꯗꯨꯒ ꯖꯦꯂꯣꯡ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯃ ꯇꯧꯔꯝꯃꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯋꯤꯡꯁ ꯐ꯭ꯔꯥꯏꯁ ꯑꯃꯒ ꯌꯥꯎꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯏꯁꯤꯡ ꯈꯤꯇꯪ ꯉꯥꯡ ꯊꯛꯀꯦ ꯑꯗꯨꯗꯤ ꯃꯍꯤ ꯍꯥꯟꯅ ꯖꯣꯔꯣꯞ ꯖꯣꯔꯣꯞ ꯍꯦꯛꯇ ꯍꯩꯊꯔꯒꯦꯅꯦ ꯃꯍꯤ ꯍꯦꯛꯇ ꯄꯨꯈꯝꯁꯤ ꯈꯤꯇꯪ ꯂꯥ ꯑꯣꯏꯔꯝꯃꯗꯤꯀꯣ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯐꯖꯅ ꯑꯣꯏꯒꯗꯕꯅꯤ ꯁꯤ ꯈꯤꯇꯪ ꯊꯨꯒꯥꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯇꯣꯠꯈꯥꯏꯔꯒ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯀꯌꯥꯝ ꯐꯪꯒꯦ ꯌꯦꯡꯒꯦ ꯑꯗꯨꯗꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤꯅ ꯁꯦ ꯍꯧꯖꯔꯒꯦꯀꯣ ꯇꯁꯦꯡꯅ ꯃꯍꯥꯎ ꯑꯃ ꯐꯪꯉꯦ ꯍꯣꯏ ꯃꯅꯝ ꯅꯨꯡꯁꯤꯔꯒ ꯍꯥꯎꯋꯦ ꯑꯃ hawai ukabi hawai yellow yellow macam macam saga 좀 짜비야 sorry 오이남번에고 이제 macam macam ini cara mau panggilnya yang dia nungai nabanya cinja betul kok yang dia macam macam tau gak sih cabai oinamba
ꯈꯥꯖꯣꯛ ꯇꯧꯔꯒꯅꯀꯣ ꯃꯥꯏ ꯃꯅꯝ ꯑꯃ ꯊꯣꯛꯄꯅꯦ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ 음? 음? Phải đó. Mà khu xì tua gạo giờ luôn cái chả biết cảm hậu nhau mà giờ luôn cái mà hậu gì mà khu xì tua gạo nè vậy nè nhầm chỗ đó thấy là đi không quay quả trong thời mà chết máu đã phăng mà ông ta có phăng anh gì kìa thôi chuyện nó nóng tầm là bao giờ bà nói nhỉ nói nhỉ má chả biết gì rồi chỉ cần phai ra xem nào còn cái mà khai là cái gì lẹp nè không làm trong kia mà khai là cái không làm trong kia passport lắm đây nè mình đưa lẹp này nè con chú hồn ngày học rồi
음. ꯃꯌꯥꯝꯕꯗꯤ ꯃꯇꯥꯡꯁꯤꯗ ꯑꯗ ꯃꯨꯛꯕꯥꯡ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯩꯅꯣꯒꯤꯗ ꯂꯧꯖꯒꯦ ꯑꯗꯣ ꯑꯅꯧꯕ ꯆꯪꯉꯛꯄꯁꯤꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯃꯐꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ